Kungataruk Suba Oina Shajibu Thagi Khudol Tamba Gul Liba Thouram Ngac Leishangkhong KABUI Popular Club WANGOI ga All MANIPUR ETHNICAL Socio Culture Organization AMESCO ga PUNNA KHUTSAMNARAGA SINDUNA Leishangkhong KABUI KHUL Community Hall WANGOI da PANGTHOKHRE Hariba Shajibu Thagi Khudol pot tambagi Thouram aduda Maitai Pangalgi Ahal Laman Singh yauna amadi Leishangkhong KABUI Khulgi Ahal Laman Singh saruk yaki Ngasi Thouram aduga mari lenyana AMESCO gi President Chinglemba Wahengbamna Fongdorkibada Maitai calendar da chahi hoba Maitai ningol singna mabung maupa oiba singda ngamjaba khudol piduna igi mari sagatpa asida AMESCO na sin langduna Leishangkhong KABUI khulda leiriba khunja sing mabung maupa sing amadi lilongda leiriba Maitai Pangal sing Maitai Muslim singi mabung maupa singda ngamjaba khudol pot piduna igi khongul liduna aikhoi ichin inauni aikhoi amatani haibagi wakhalonda Thouram asi sinjabani haiba wafam thamki Biduna igi mari sabar sabar si kaida AMESCO na sinja langja duna ai ko gi Leishangkhong da leiba ja sing mamu power ba sing amadi ai ko gi lilong da leiba Maitai Pangal sing koi Maitai Muslim sing ge mamu pa sing da namjaba do biduna igi Gul Liba ai ko isil naw ni ko amatani habigi wakhalonda Akoi sisana na hininagdani akoi imam kini magsari abigi wakalonda AMESCO na asumnaga program asi sinjabani AMESCO na 2000 dagi leptana satharakpana ngasi kungatarulak suba sahisa asidasu ngasi gi Thouram asi pangthoksabani hariba Thouram asiga chap manana chaliba sahi asigi aukiba March ki kunga mathoi 2026 ta Nagaram gi Community Hall amada Tangkhul gi Community Hall amada Manipur da khundaminariba community khudingmakki leader single loinana hariba Thouram asisu pangthokhi madugi numit adudasu aikoi gi manipuri ningol singna namjaba khudol piduna aikoi isil naw amo oibagi mabung opa singi masal singi marakta leinariba mari adu hena chesina nabagi pandam adu thamkhibani hariba Thouram asina ngasimak tunggi mirol singda AMESCO na kamsani ibo wapamdi asumnawa program kaya asi utsaduna aikoi isil naw ni aikoi ge hawak matani aikoi amakat wakalonda si sanaba ya Manipur ama wohen bada makoida